ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯪꯂꯩ ꯑꯦꯇꯨꯖꯤꯅ ꯃꯌꯥꯝ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯄꯨꯟꯅ ꯂꯥꯛꯆꯔꯤꯀꯣ ꯑꯩ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯦꯝꯖꯔꯤꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯩ ꯍꯥꯟꯅ ꯎꯠꯆꯔꯛꯀꯦꯕ ꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯑꯃꯨꯛ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯀꯩꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯟꯅ ꯚꯤꯗꯤꯑꯣꯁꯤ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯨꯆꯤ ꯇꯨꯔꯦꯜꯒꯤ ꯅꯥꯛꯇꯅꯤ ꯑꯩꯈꯣꯏ ꯎꯟꯗꯒꯤ ꯍꯦꯟꯅ ꯏꯪꯕ ꯁꯥꯎꯔꯛꯑꯒꯅ ꯅꯨꯡꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯀꯣ ꯃꯔꯩꯕꯥꯛ ꯐꯨꯔꯨꯞ ꯃꯖꯥꯇꯤ ꯃꯥꯒꯤ ꯏ ꯐꯨꯔꯨꯞꯅ ꯁꯣꯏꯔꯕꯁꯨ ꯃꯁꯥꯅ ꯂꯥꯟꯕꯗꯧꯅ ꯃꯌꯥꯝꯗ ꯂꯥꯜꯂꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯏ ꯐꯨꯔꯨꯞꯇ ꯁꯣꯛꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯝꯕ ꯉꯝꯗꯕ ꯅꯣꯡꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕꯁꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯏꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯒ मागी ई फुरुप की दबक नुसीबा है सिदी तोंगानबा टॉप टॉपा बिसक अमा अदुम ओइदुना लैगनी हागु वाफुन जि फबजबग लैनाना कोइ मैतै लागोनसु ngasi फावदा अरामबाई तेंगोन लौरिबा थौदांग असिबु गाय खुमनबा अमदि रेस्पेक्ट तौबो ओइना अइखोइना पुन्सि सुपगी होनुदुनसु ngamboroidaba थौदांग कया अमा लौबिबगी दबकता रेस्पेक्ट तौजबो ओइना अंगमबा तेंबांग खरदंग कचबा लाक्सबनी लमदम सिगी पुक्सेन चावरबा इसिल इनाउसिंगना असिगुमलबा इरैबाकिदमक्ता कथोकनिना थोगैबसिंगसे कुइगी फाइनेंशियल प्रॉब्लम लोइ मायोंगना तिना मरम ओइरगा पुक्सेन चावरबा इसिल इनाउसिंगसु अमुक्ता तिन योथरगा खनबिरगा कथोकलबा मखोइगिदमक्ता अंगमबा थौदांग खरगदंग लौमिनबगा लोइनना अंगमबा तेंबांग मिना सि हाइबु वाफमजु थमजरबु Sekarang tu baru. मैम हजी वीडियो से यंगमिनरेको मैम वीडियो से अखोइना दम उरे मैतै लांगोल कांगुना अखोइगी मैतै लांगोल इचिन इनाउ सिंगना अखोइ अरामबाई तेंगोनगी कोरोंगांबा खुमनदा सिंगपुरेल ओरिबा कोरोंगांबा खुमनदा अखोइ मखोइना ngamjaba सेलगी मतेंग अमदि पुंगिंग थौगटपा वाफम खरा फोंदोकपिबगी वीडियो दुनी को यामना फजै सिनाउसिंग असिना सुमाइना तव सिंबीदना अदगी अखोइगी अरामबाई तेंगोनगी सिनाउसिंग मफमदा ngamjaba खरा पीबा अमदि पुंगिंग थौगटपिबा से यामना फजै अखोइ खुदिमंगना मसिगी मतौसे तमनिंगाइनी हाइजनिंग हाइतारे मैथै लांगोना तौरिबा थौंग सिमक मिपुं खुदिमक ऑर्गेनाइजेशन ओरो एनी इंडिविजुअल ओरो मिपुं खुदिमंगना तौबम तोइ हाइबो वाफमजे थमजगे करिगिनो हाइबो अरामबाई तेंगोना अखोइ मेगी तांग अहुमदगी लौरलिबा थौदांग ngasiबोदा लौरिबा थौदांग से यामना चावेबा से कनागुम्बा ग्रुप अमना नत्रगना नाय अमना तौबदुदगी मखोइना मयंग ताबा नते मखोइनि हेलियजु थमजरोइगे अतैजु याम कना कना होनबि मयाम लेको मयंग ताबा नतेबा याम चाउन होनबि हाइतारे अदुगा अखोइ इंडिविजुअल अमना तौबु ngमोइदो थबक नाक्तना अयामनेबा तौरिसे अदुगा हंतकी इसिंग चावबगी यामना मयामना वानाबा सिगुम्बा नेचरल कैलामिटी हाइसिरा मसिजेको मसिदा अखोइगी अरामबाई तेंगोनगी सिनाउसिन लौखिबा थौदांगदो मधु पुनिंग थौगटफम थोएबा मिपुं खुदिमना पुनिंग थौगटफम थोए मधुदुगी पुनिंग थौगटफम थोई हाइबदो मैतै लांगोना ngasi उलिबा थौंगसिनेबा तसेना मखोइ लौखिबा थौदांगदु यामना अखोइगी पुनिंग थौगटफम ओइबा अमदि कनागुम्बा मी इनसिंगना तौबदा हंगोइरबा मफमजिंग यौसनादे असोपा मयाम यावनि इसिंग मनुंगदा कैदा चंगुबदा असोपा मखोंग सोकना सिंगबा कयाम यावरिबा अदे असोना जीव पा मयाम कन्ना तौगिबमदो अदुदुगी पुनिंग थौगटपा फोंदोकपा सिगुम्बा मियोइ कया कया सुमाइना थोपिरगदी फिलमदनि हेन चाखटकनी कोइ इसाना मतेंग तौबदि ngamjade अदुमको अखोइ जो वीडियो सेमजर कांदुदा मयामदा कोइ सुम तौबम थोइ हाबन सिंगबसिका संदोकचबजिना इथौ ओइना तौजबनि सुम मयामना अखोइना याम अवपा सादना याम खंगहिदना ngaम खोपदिना चदेको सुमि थमोइदा फावबा सिना अइना तौरिजि कइगुम खदि अंगम खदि तौजगे का खनबि हाइजबनेबा सिमा लेरेको बिसि वीडियो जिमा अनिसुबा वीडियो अमु यंगमिनसेबा अनिसुबा वीडियो अमतंग उचगे मयाम को यामना अखोइगी इथाई बेरेजदा हजि हजि प्लास्टिक मयामना पैरगा लेबदा मयामना अखोइगी कनोदो प्लास्टिक की कनोजे लौथोंननबगी होनबगी खोंथा अमा पाइखलिबजा सिगी वीडियो मतेंग कौ यंगमिनसेबा
ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄ꯭ꯂꯥꯁꯇꯤꯛꯅ ꯍꯦꯛꯇ ꯏꯊꯥꯏ ꯕꯦꯔꯦꯖꯒꯤ ꯀꯩꯅꯣꯁꯤꯗ ꯄ꯭ꯂꯥꯁ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯦꯟꯅ ꯆꯦꯟꯊꯔꯛꯄ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯕꯇꯟꯁꯤꯡ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯆꯦꯟꯊꯔꯒ ꯍꯧꯖꯤꯛ ꯏꯊꯥꯏ ꯕꯦꯔꯦꯖꯁꯤꯗ ꯄꯩꯅ ꯊꯥꯒꯠꯂꯗꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯊꯥꯅ ꯂꯩꯔꯦ ꯄꯨꯊꯗꯉꯩ ꯃꯤ ꯆꯠꯄꯗꯕꯨ ꯄꯨꯊꯗꯉꯩ ꯂꯩꯔꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯈꯔ ꯍꯥꯏꯖꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯃꯐꯝ ꯈꯨꯗꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯁꯤ ꯎꯔꯤꯕꯁꯦ ꯌꯦꯡꯉꯨ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯃꯅꯤꯄꯨꯔ ꯔꯤꯚꯔꯁꯤꯅ ꯄꯨꯊꯈ꯭ꯔꯅꯤ ꯁꯃꯨꯗ꯭ꯔꯗ ꯇꯥꯒꯅꯤ ꯋꯥꯔꯤꯕꯨꯀꯣ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯨꯝꯕ ꯇꯨꯔꯦꯟ ꯀꯌꯥ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯥꯔꯒ ꯁꯃꯨꯗ꯭ꯔꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯁꯨꯝꯕ ꯕꯇꯟ ꯑꯔꯦꯝ ꯑꯈꯥꯛ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄ ꯁꯃꯨꯗ꯭ꯔꯗ ꯍꯤꯡꯖꯕ ꯏꯁꯤꯡꯗꯨꯗ ꯂꯩꯖꯔꯒ ꯍꯤꯡꯖꯕ ꯖꯤꯕ ꯄꯥꯟꯕ ꯀꯌా ꯑꯃ ꯉꯥ ꯖꯤꯕ ꯀꯩꯀꯩ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯦꯐꯦꯛ ꯇꯧꯔꯛꯄ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨꯀꯣ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯉꯥꯏ ꯑꯣꯏꯔꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯗꯨꯝꯕ ꯀꯥꯟꯅꯔꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯑꯇꯥꯡꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯨꯠꯁꯤꯟꯈꯤꯗꯅꯀꯣ ꯄꯣꯂꯨꯁꯟ ꯋꯥꯇꯔ ꯄꯣꯂꯨꯁꯟ ꯊꯣꯛꯄꯅꯆꯤꯡꯕ ꯑꯗꯩ ꯃꯈꯣꯏꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯄꯤꯁꯜꯂꯛꯄꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯇꯥꯡꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯕ ꯐꯪꯗ꯭ꯔꯦꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯕꯇꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯋꯥꯏ ꯆꯥꯏꯗꯅ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯊꯥꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦꯕ ꯄꯩꯔꯒ ꯂꯩꯔꯝꯃꯤꯕꯁꯦ ꯁꯤꯗꯒꯤ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯁꯤꯅ ꯃꯐꯝ ꯆꯥꯗꯕꯗ ꯊꯝꯕꯅꯤ ꯈꯪꯗꯦ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯔꯤꯁꯥꯏꯀꯜ ꯇꯧꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯁꯤꯖꯤꯟꯅꯕꯁꯨ ꯇꯧꯗꯕ ꯍꯨꯟꯗꯣꯛꯄꯅꯆꯤꯡꯕ ꯑꯔꯦꯝ ꯑꯈꯥꯛ ꯍꯨꯟꯗꯣꯛꯄꯅꯆꯤꯡꯕ ꯑꯗꯩ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯄꯨꯡꯍꯨꯟ ꯍꯨꯟꯗꯣꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯁꯝꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯦꯅꯦꯖꯃꯦꯟ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯂꯥꯁꯇꯤꯛ ꯑꯩꯈꯣꯏꯅ ꯐꯖꯅ ꯎꯁꯣꯞ ꯃꯦꯂꯥ ꯇꯧꯕ ꯑꯣꯏꯔꯣ ꯀꯩꯗꯧꯕ ꯑꯣꯏꯔꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯅꯣꯡꯃꯗ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯑꯗꯨꯝ ꯆꯪꯉꯦ ꯄ꯭ꯂꯥꯁꯇꯤꯛ ꯕꯇꯟ ꯏꯁꯤꯡ ꯕꯇꯟꯁꯤꯕꯨ ꯑꯗꯨꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯕꯨ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯕꯇꯜ ꯑꯃ ꯂꯩꯅꯤ ꯑꯃꯨꯛ ꯊꯛꯅꯤ ꯇꯧ ꯍꯨꯟꯗꯣꯛꯑꯝꯃꯤ ꯊꯛꯄ ꯂꯣꯏꯕꯒ ꯋꯥꯔꯤꯕꯨ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯁꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯎꯖꯩꯌꯦꯕ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯨꯟꯗꯣꯛꯑꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯥꯏꯗ ꯄ꯭ꯂꯥꯁꯇꯤꯛ ꯍꯨꯟꯗꯣꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯦꯋꯥꯔꯅꯦꯁꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨꯅꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯔꯨꯕ ꯀꯥꯟꯗꯨꯗ ꯊꯃꯣꯏꯗ ꯐꯥꯎꯔꯀꯥꯟꯗ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯊꯝꯃꯅꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯗꯨꯀꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯨꯂꯞ ꯂꯧꯕ ꯂꯩꯔꯒꯗꯤ ꯅꯣꯏ ꯑꯗꯨꯝ ꯄꯨꯒꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯊꯝꯃꯝꯕꯒꯨꯝꯕ ꯇꯧꯅꯤ ꯑꯗꯩ ꯅꯣꯡ ꯅꯤꯅꯤꯗ ꯑꯃꯨꯛ ꯇꯧꯔꯝꯃꯅꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯎꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛ ꯊꯛꯀꯅꯤ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯝꯒꯅꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯍꯩ ꯃꯍꯤ ꯑꯃ ꯊꯛꯅꯤ ꯑꯗꯨ ꯊꯛ ꯂꯣꯏꯔꯒ ꯍꯨꯟꯗꯣꯛꯑꯝꯅꯤ ꯀꯥꯏꯗ ꯍꯨꯟꯗꯣꯛꯀꯗꯣꯏꯅꯣ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯄ꯭ꯂꯥꯁꯇꯤꯛꯅ ꯄꯨꯔꯥ ꯂꯥꯟꯗꯥꯔꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯁꯃꯥꯖ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛꯁꯤꯅ ꯍꯤꯡꯒꯣꯜꯗ ꯀꯩꯗ ꯍꯤꯡꯒꯣꯜꯗ ꯄꯣꯠ ꯆꯩ ꯊꯥꯒꯗꯧꯕ ꯃꯐꯝꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯅ ꯇꯧꯔꯒ ꯂꯩꯍꯥꯎ ꯐꯠꯁꯤꯜꯂꯛꯇꯕꯅꯆꯤꯡꯕ ꯄꯣꯠ ꯆꯩ ꯐꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯅꯆꯤꯡꯕ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯤꯡꯒꯣꯜ ꯂꯩ ꯍꯤꯡꯒꯣꯜꯁꯤꯗꯁꯨ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯃꯇꯝꯗ ꯊꯦꯡꯅꯔꯕꯅꯤ ꯁꯝꯄꯨꯒꯤ ꯑꯉꯥꯡꯅ ꯏꯔꯨꯖꯕꯒꯤ ꯁꯝꯄꯨꯒꯤ ꯑꯗꯩ ꯆꯦꯔꯪ ꯄꯣꯠ ꯆꯩ ꯍꯥꯞꯄꯛꯄꯒꯤ ꯆꯦꯔꯪꯒꯤ ꯏꯁꯤꯡ ꯊꯛꯄꯒꯤ ꯕꯇꯟꯒꯤ ꯍꯩ ꯃꯍꯤꯒꯤ ꯑꯗꯩ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯑꯩꯈꯣꯏꯒꯤ ꯖꯪ ꯐꯨꯗꯁꯤꯡ ꯆꯥꯕꯒꯤ ꯁꯨꯝꯕꯒꯤ ꯀꯩꯀꯩ ꯃꯌꯥꯝꯁꯤꯅꯅꯦ ꯍꯤꯡꯒꯣꯜꯁꯦ ꯄꯣꯠ ꯆꯩ ꯐꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦꯕ ꯇꯁꯦꯡꯅ ꯄꯨꯔꯥ ꯄ꯭ꯂꯥꯁꯇꯤꯛꯅ ꯋꯥꯏ ꯆꯥꯏꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯩ ꯊꯥꯔꯦ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯑꯃꯨꯛ ꯊꯣꯛꯏ ꯁꯣꯔꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯕꯥꯔꯕꯥꯔ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯤ ꯑꯉꯥꯡ ꯃꯆꯥ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯐꯥꯎꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯕ ꯄ꯭ꯂꯥꯁꯇꯤꯛ ꯅꯠꯇꯕ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦꯕ ꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯤꯀꯣ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄ ꯉꯥꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯑꯩꯈꯣই ꯏꯁꯥꯅꯁꯨ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯅꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯐꯝ ꯑꯃ ꯁꯤꯟꯕꯅꯤ ꯈꯪꯗꯦ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯀꯥꯟꯗ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯁꯤꯗꯒꯤ ꯂꯧꯈꯠꯍꯜꯂꯒ ꯃꯣꯏꯅ ꯑꯃꯨꯛ ꯔꯤꯁꯥꯏꯀꯜ ꯇꯧꯍꯟꯕꯒꯨꯝꯕ
सिमाइन तौबगी इकोनॉमी फिवम सु फननबगी अदुमबगी प्रोसेस के लेबगा हाबजे गवर्नमेंट ने यामना पाक्सना अखोई मिपुंग तुंगदे अवेयरनेस पीबा मथौ ताय थमजगे देवा अखोई खुदिमंगसु प्लास्टिक मफम चानो लोइसनसी मदि मफम कम चान लोइसला कानदा कना मरी लेने कना लेबगा हाबजे अखोई जु पाव फाउन होनसी गवर्नमेंट हायरक ngaंगतना ngaइदबिदा अखोई जु पाव फाउन काना माना प्लास्टिक सिंजे लोइसनबो होनमिनसी हाइबो वाफमसे थमजगे आई याम खंग हाइदे ngangjabna sade sum ngasi gi video singje sum urubada social media da kaida sum phone da kaida yem sum urubudu ko thamoida phawba khara sum mayana sum share tawjening dana tawjabani aina sumai sum video sem bajira soki langkiba amari mayam da nuai taw khotabi yaw sum mayana ngapiu hana su amukha haijari loina ngasi dongte mata silo sinjage mayam channel sim nungsi bini like share and subscribe to sim bayana su nong singjari thank you all